ꯕꯨꯠꯂꯨꯋꯥꯎꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ 28 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯚꯤꯗꯤꯑꯣ ꯀꯣꯜꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯍꯧꯖꯤꯛ ꯁꯨꯂꯣꯆꯅꯥꯅ ꯇꯧꯔꯤꯗꯣ ꯃꯤꯠꯇ ꯑꯃꯨꯕ ꯃꯁꯀꯔꯥ ꯇꯞꯊꯥꯒꯦ ꯁꯪꯖꯤꯜꯂꯤ ꯆꯤꯟꯕꯥꯟꯗꯅ ꯑꯉꯥꯡꯕ ꯂꯤꯞꯃꯦ ꯁꯨꯂꯣꯆꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯅꯁꯦ ꯍꯥꯏꯔꯛꯄ꯭ꯔꯣ ꯄꯦꯁꯑꯞ ꯇꯧꯁꯤꯅ ꯍꯥꯏꯔꯛꯄ꯭ꯔꯕ ꯂꯥꯛꯑꯣ ꯃꯥ ꯎꯅꯕ ꯆꯠꯂꯨꯁꯦ ꯀꯗꯥꯏꯗ ꯊꯥꯔꯛꯀꯦ ꯃꯐꯝ ꯑꯩ ꯃꯥ ꯌꯥꯝ ꯎꯅꯤꯡꯉꯦꯕ ꯑꯩ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠꯇꯨꯗ ꯃꯀꯦ ꯁꯦꯝꯃꯤ ꯏꯂꯤꯖꯥꯕꯦꯠ ꯑꯃꯔꯣꯝꯗ ꯇꯨꯃꯤꯟꯂꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯁꯥꯗ ꯑꯉꯥꯎꯕꯤꯗꯧꯅ ꯇꯧꯕ ꯂꯤꯆꯠ ꯑꯃꯅ ꯃꯁꯥꯗ ꯂꯣꯏꯅꯔꯦ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯒ ꯃꯤ ꯃꯥꯟꯅꯗꯕꯤ ꯁꯥꯏꯀꯣ ꯂꯩꯕꯤꯁꯨ ꯃꯥꯜꯂꯦ इलिजाबेथ वहीमता हाइदन तुमिन तौफम खंगदना ले इलिजाबेथना तुमिन लेसिनब मतौ उरगा हेना अवाब फावे सुलोचनाना आई केबल लोइरे मोइद चलसे माना मफम थारक्त्रगना डायरेक्ट मेमदा चंगलगा आई वारीदु सानरुगे माना करी हारके इलिजाबेथ सुलोचनागी मोंगदुदा करी हागदबनो हाइबा मा खंदिंगायते अदुबु रियलिटी हाइबसिदी रियलिटी मसाना सिचुएशन से हैंडल तौजरसनु हाइबगे मोंगदा इलिजाबेथ स्वाइरे ओइररोय मदुगी वादो मा दिल्ली द चटकी आइना पाव हाइकिबसु होय माय हाइदना रेस्पॉन्स अमा फावा हेक पिरक्ते इलिजाबेथ की वादु ताबदा सुलोचना थमोय मचित क्या थोकना कायरे इलिजाबेथ मिंगसेलदुदा नोंमी हाइफेटन गेंगलमदगा टेबल द लेरिबा मागी गाड़ी सोदो ताप लाउनु पारगा याम फिंग कादुगी मपाल द थोके इलिजाबेथ की होय माय हायरमदना सोदो लौरगा थोखिबदुदा मादी ngakchanaduna yengduna le karimta wahi amta phawba haibana ngode इलिजाबेथ उरे द नंबर सी लॉसिंग हार कॉल एंड सेंसस मसिद थोलकपा अफपददी सुरेशना पुगदबने माना थोन मंगांगने सही क्या चुमदा सागलकपा रिलेशनशिप अमबु कशु लेतन हेक्ता मरम चादना थुगाइबे आबरा मसिदी मसाना थोनजबने आई कॉल थमगे वीडियो कॉल से नंगसु नमिन मंग उरब नत्र सुरेश त कॉल तौरगा खरा हाइबियो असी हायरगा वीडियो कॉल तो लोसिले अमर पाखतपसु सरांगनबसु फावे वाहेम त फाव हाइब नंगौदे इलिजाबेथ कॉल दो थमखिबा हानखिबने सोमदना गैरेज तगे माकी कार थौदोकला तरंग मद ताउदुना सुलोचना हाई स्पीड थौदोकतुना चथि पाखतपोय लापोय नयाक्ति चरांगनरुरबसु इलिजाबेथ मागी गाड़ी तो थौरगा सुलोचनागे तुंग्यान तपना तानरे सुलोचना मागी गाड़ी दु सुरेशुगी थोंगान द खामलगा गेट तो हांगतो हाइबगी मतागो थोंगदो कन्न कन्न थिल्ले अयुक्तुदा युंगी कुमनोम सुरिंगे कनाना थोंग हांगतो हाइदुना थिलकपदो तारदुना तंफा कनानो हाइदुना गेट तो हांगतोए गेट तो हांगतोपगा सुलोचना लेपगा लेरमदो उबदा तंफाना सुलोचना नंग ओइरे चंगोय मुंगदा सुलोचना वाइमता फाव हाइदे गेट तुगी मनुंगदा चंगसिले गेट थिनबा मखोल अमा ताइ हाइदुना तिग्लासु कना लाके हाइदुना मागी कादगी थोरकलगा मांगोन की सिरीदुदा कुमथरकपदा गाइरे अफिंग अपायोइना सप्त्र अमगा लोइनना चंगसिले सुलोचना लिलागी मनाक्ता तौरिबा सुलोचनागी मतौदुदा करिगुम्बा फत्तबा थौदोक खरा थोकद्राइबगी समिन फावबा ओरे तंफा समिन सि फंगलबदा मागी तुंग्यान तमनैनरे मरासु लेजदबी लिलागी मनाक्ता प्रप्रप चंगसिलगला सुलोचनाना नंगला लिगला आइसे तिग्लासु तबना खुमे माने
ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯅꯪ ꯐꯨꯒꯦꯅ ꯂꯥꯛꯏꯕꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯂꯣꯆꯅꯥ ꯈꯨꯕꯥꯛꯇꯨꯅ ꯂꯤꯛꯂꯥꯒꯤ ꯃꯃꯥꯏꯗꯨꯗ ꯊꯥꯒꯦ ꯇꯧꯏ ꯇꯟꯖꯥꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯡꯒꯠꯂꯛꯂꯤꯕ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ ꯇꯝꯐꯥꯅ ꯊꯥꯗꯧ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯨꯛꯅꯔꯛꯏ ꯇꯟꯖꯥꯁꯤꯗ ꯒꯦꯠꯂꯣꯝꯗꯒꯤ ꯏꯂꯤꯖꯥꯕꯦꯠꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯨꯛꯅꯔꯤꯕꯗꯨ ꯈꯥꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯀꯨꯝꯍꯩ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯨꯂꯣꯆꯅꯥꯅ ꯊꯥꯗꯣꯛꯑꯣ ꯑꯩꯒꯤ ꯈꯨꯠꯁꯦ ꯐꯥꯖꯤꯟꯒꯅꯨ ꯑꯩ ꯃꯤ ꯊꯕꯛ ꯇꯧꯒꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ इलिजाबेटना करीनो नंगना तौरीदुबो सुलो से तोसे नंगना नुंगाइतबदु फजना हाइरगा लोरे सुलोचनाना फजना हाइबा यादबगिनी अइना खुद जाउरैसे फाजिनगनो हाइबने मसिगी इकाइ खंगदबी हौरपुम खंगदबी मीगियुमदा सेदांगबिसे फुगे अमता खुदसे पेना लिगला सुलोचनागी मचिंदगी हाइरगलो वाइसिंगसे ताबदा थमोय काय माना कनादा करी लालुबगिनो हाइबा अचौबो वांग हंगनिंगबो फावरे लिगला मिटकी पी थिंगबा ngamद्रे मांगोंदुदा लेबलगा सुसुत कपे बुबू अमदि रोमियोसु इरांग लांगबा मखोल अमा ताइ हाइदुना चेंथोरे बुबू मची लिगलाना कपदो उबदा चेंसिललगा कपगी मरम हंगलमे बुबूना मचीना कप उरगा थेमजिले रोमियोसु लिगलाना कप सुमांग मचीदुदा मुंगनरिबदो उबदा खामदोय सुलोचनाना मखुदो मसाओ फोइबगुम लाकपगुम तौरे लिगलाब फुगे खामगनो हाइबगी मौंगने तौरिबदो हिंचाय तंबे अमगे सकलोंदने लेकाय तानबा कोइलाव लावरे मसिगी सेदांगबी मोना सेंगाव लाकपिसे असिदा हालबदी आई पेनगदबने खामगनो इबु इनिंगदमलो अमुक्ता खुद पेना आई फुगेबा तंफासु ngsaidagi tag yauna tabane taba ngamdra male sauraktuna सुलोचना लाक्तन इले सुलोचना तुसुंदुना खुरुदु येसले इलिजाबेटना चंगसिंदुना सुलोचनाबु कोंखले तंफा नायदे ngसाइदगी ताग यावना ताबने मरी मखों समनद्रबा वा मयाम अमा ngangisibु नंगबु करी ओरिगे युमसिगे नंगी करी हक लैदुना लिगलाबु सैदांग बि हाइरबनो नचिंदो फुयुरु सुलोचना सुलोचनाना इनमा नंबकी नचिना खुदिमक माना थोनबा ngangi इनमसु माना मरम ओरगा पुक्सिल ओलबको तंफाना कुमे यारे सुलोचना लिगलागा नंगा उन्नबसु लेते करिनो नंगना ngangisingdo nganगबो मतमदा खंथरगा ngangu इलिजाबेट यावसिले इलिजाबेटना इनमा इनमना खंगदबा वा मयाम अमा लैख्रे सिदा खंगरो इनमदी फरेने अइना खंगदबा वा मयाम अमा लैरे हाइबा अइ इसाना यारे अदुबु मसिदा लिगला चेनबगी माबु मसिदा पुसलक्तुना माबु याहनबगी थबक्ति तौगनु इनमा मसिदा मा कंथोकपदि यारो हौरफम मोरिबा अचौबु मरमदि महाकने तंफाना मखाताना खुमे इलिजाबेट अइ लैरिङैदा अखोई लिगला पुसलक्पा यारो नखोइगी मरक्ता यसिन्नबा थौदोक थोकलगा मराल खुदिमक मांगोंदा लंगसिनबदि यारो फै फै अदुबुदि ngasiदी इसिंगा थावगा पुनसिन्नबसे इसिंगना इसिंग थावना थाव खाइदोंनबा ताबनेबा इलिजाबेट असि हारगा धनपतिदा फोन तौई सुरेश होइदा लाव हाइदुना मिनट 10 लेरगा धनपतिसु सुमांगदुदा लेबलरे लाकपगा धनपतिना लिगला थिरे कदाइदा चतखरे लमजा सारा हौरपुम खंगदबिदो मदुना मरम ओइरगा अइगी चाकी पुंसी कांखोंग चायले तौरिसे असि हारगा परप्रप चंगसिललगा मचाना तौबदों ममासु खुद हाना यावदुगी लिगलागी मनाक्ता परप्रप चंगसिललगा फुदुगी तौई अदुबु तंफा अमदि रोमि चंगसिललगा मायुगे हौजिक्ति मखोई मचिन अवाई कुम तौनरे कइनोने ममासु मसादौना लाकपगा खुद हेक्ता हाना यावरिसिबो तंफा इचेनने यावनिंगदना यावबा नते मतांगनि यादबगी यावबा हाइबदुनि बेमा मतांगनि यादबगी हाइरिसिबु करिनो ननाउदी वाखल ताबा ngamdreje कदाइदगी तारनी पुंपंग हे पंगसिनख्रब नत्रो इचे करिनो पंगसिलिसिना कोची कोत्रसु अदुम हायु अखोई मसेन
ꯍꯥꯟꯅꯁꯨ ꯉꯥꯏꯁꯦꯟ ꯑꯣꯏꯅꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯨꯂꯣꯁꯦ ꯅꯣꯏꯒꯤ ꯅꯅꯥꯎꯄꯥꯗ ꯊꯥꯖꯕ ꯍꯥꯏꯗꯨꯅ ꯌꯥꯅꯈ꯭ꯔꯕꯅꯤ ꯃꯗꯨ ꯀꯥꯎꯔꯕ꯭ꯔꯣ ꯔꯣꯃꯤꯌꯣꯁꯨ ꯀꯨꯝꯃꯛꯏ ꯀꯥꯎꯗꯦ ꯏꯆꯦꯝꯃ ꯀꯔꯤꯒꯤ ꯀꯥꯎꯗꯣꯏꯅꯣ ꯅꯪꯅ ꯀꯥꯎꯗ꯭ꯔꯁꯨ ꯅꯈꯣꯏꯒꯤ ꯅꯅꯥꯎꯄꯥꯗꯤ ꯀꯥꯎꯔꯦꯅꯦ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯃ ꯂꯩꯕꯗꯣ ꯃꯗꯨ ꯅꯤꯡꯁꯤꯡꯅꯅꯕ ꯂꯥꯛꯄꯅꯦ ꯑꯩꯒꯤꯁꯦ ꯏꯆꯦꯒꯤ ꯋꯥꯁꯤꯗꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯂꯤꯛꯂꯥꯅ ꯌꯥꯎꯔꯤꯁꯤꯅ ꯀꯔꯤꯅꯣ ꯙꯅꯄꯇꯤꯅ ꯈꯨꯝꯃꯛꯏ ꯃꯌꯦꯛꯇ ꯉꯥꯡꯕ ꯄꯥꯝꯂꯕꯅꯤꯅ ꯃꯌꯦꯛꯇ ꯉꯥꯡꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯁꯩꯗꯥꯡꯕꯤꯁꯤꯒꯤ ꯃꯔꯝꯗꯒꯤ ꯅꯪꯒꯤ ꯅꯅꯥꯎꯄꯥꯅ ꯏꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯇꯤ ꯃꯤꯔꯥꯏꯔꯦ ꯏꯀꯥꯏꯕ ꯄꯤꯔꯦ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯍꯧꯔꯛꯐꯝ ꯈꯪꯗꯕꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯅꯤ ꯇꯝꯐꯥꯅ ꯑꯃꯨꯛ ꯈꯨꯝꯂꯦ ꯏꯆꯦ ꯇꯥꯕꯗ ꯅꯥꯀꯣꯡ ꯏ ꯇꯥꯕ ꯃꯔꯝ ꯆꯥꯗꯅ ꯕꯗꯅꯥꯝ ꯇꯧꯕꯤꯅꯨ ꯃꯆꯟꯗ ꯃꯆꯟꯗꯧꯅ ꯂꯣꯏꯅꯔꯤꯕꯅꯤ ꯂꯤꯃꯤꯠꯇ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯁꯨꯔꯦꯁꯀ ꯁꯨꯂꯣꯆꯅꯥꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯕꯁꯨ ꯃꯈꯣꯏꯅ ꯁꯥꯎꯅꯕ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯂꯤꯛꯂꯥ ꯆꯦꯟꯅꯐꯝꯁꯨ ꯊꯣꯛꯇꯦ ꯍꯣꯏ ꯃꯤꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯁꯦ ꯁꯥꯎꯅꯗꯕ ꯈꯠꯅꯗꯕ ꯉꯝꯗꯦ ꯃꯁꯤꯗ ꯂꯤꯛꯂꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯃꯔꯤꯗ ꯃꯩ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ ꯏꯁ ꯀꯟꯈꯠꯂꯤꯔꯣ ꯃꯤꯆꯪ ꯆꯪꯉꯤꯔꯣ ꯍꯧꯔꯛꯐꯝ ꯈꯪꯗꯕꯁꯤꯒꯤ ꯑꯉꯥꯡꯕꯨ ꯈꯨꯔꯥꯎꯗꯤꯅꯦ ꯂꯥꯏꯗ ꯀꯠꯇꯕꯅꯤ ꯅꯥꯇꯣꯟ ꯆꯥꯕꯤꯅ ꯒꯨꯂꯥꯞ ꯁꯥꯕ ꯌꯥꯔꯣꯏꯅꯦ ꯏꯅꯥꯎ ꯏꯕꯦꯝꯃ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯇꯕ ꯃꯤꯗ ꯃꯔꯥꯜ ꯊꯪꯖꯤꯜꯂꯒ ꯅꯈꯣꯏꯒꯤ ꯀꯥꯟꯅꯕ ꯑꯣꯏꯖꯕꯅ ꯀꯔꯤ ꯙꯅꯄꯇꯤ ꯌꯥꯝ ꯁꯥꯎꯔꯦ ꯑꯣ ꯃꯤ ꯃꯁꯛ ꯌꯥꯝ ꯈꯪꯗ꯭ꯔꯦꯗꯅ ꯅꯣꯏꯕꯨ ꯅꯕꯦꯝꯃꯩꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯂꯥꯛ ꯂꯥꯛ ꯄꯨꯕꯗꯣ ꯑꯩꯅ ꯄꯨꯍꯟꯕ ꯃꯤ ꯃꯁꯛ ꯈꯪꯗ꯭ꯔꯦꯅ ꯍꯥ ꯂꯥꯛ ꯂꯥꯛꯇ ꯄꯨꯕꯗꯣ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯆꯥꯅ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯌꯥꯎꯅ ꯁꯤꯡꯖꯈꯤ ꯃꯁꯤꯗ ꯑꯗꯨꯃꯨꯛ ꯀꯨꯁꯜ ꯂꯩꯕꯅ ꯀꯔꯤꯒꯤ ꯔꯣꯃꯤꯌꯣꯁꯨ ꯈꯨꯝꯃꯛꯏ ꯏꯆꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯤꯔꯕ ꯇꯟꯖꯥ ꯀꯌꯥꯗ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯕꯤꯈꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯙꯅꯄꯇꯤꯅ ꯍꯩꯃꯥ ꯑꯩꯗꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯍꯧꯅ ꯈꯪꯗꯕ ꯑꯣꯏꯅ ꯎꯔꯨꯔꯦ ꯀꯩꯗꯧꯅꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯋꯥꯔꯧ ꯔꯣꯃꯤꯌꯣ ꯍꯧꯅ ꯂꯣꯟꯆꯠ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯦ ꯇꯝꯐꯥꯁꯨ ꯈꯨꯝꯃꯛꯏ ꯏꯆꯦꯃ ꯑꯣꯟꯁꯤꯟ ꯑꯣꯟꯁꯤꯟꯗꯨꯅ ꯍꯨꯏ ꯑꯉꯥꯎꯕꯗꯧꯅ ꯆꯤꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯇꯣꯛꯑꯣ ꯑꯩꯈꯣꯏꯗꯤ ꯏꯆꯦ ꯑꯃ ꯍꯣꯏ ꯇꯥꯏꯕꯨꯡꯉꯣ ꯍꯣꯏꯁꯨ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ꯭ꯔꯥ ꯈꯟꯕꯅꯤ ꯉꯥꯏꯁꯦꯟ ꯑꯣꯏꯒꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯅꯅꯥꯎꯄꯥ ꯁꯛ ꯐꯖꯕꯗꯨꯒꯤ ꯃꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯦ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯍꯜ ꯂꯃꯟ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇꯕꯅ ꯉꯟꯇꯥꯅ ꯀꯥꯏꯅꯈ꯭ꯔꯕꯅꯤ나 ꯋꯥꯔꯛꯇꯕꯒꯤ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯣ ꯃꯄꯥꯜ ꯊꯣꯛꯂꯛꯑꯦꯅꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯔꯣꯃꯤꯌꯣꯁꯨ ꯁꯥꯎꯒꯠꯂꯦ ꯉꯁꯥꯏꯗꯒꯤ ꯇꯥꯒ ꯌꯧꯅ ꯇꯥꯕꯅꯤ ꯑꯉꯥꯡ ꯃꯁꯦꯟ ꯁꯥꯎꯅꯔꯒ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯟꯕꯤꯔꯛꯏꯁꯤꯕꯨ ꯍꯦꯃꯟꯗ꯭ꯔꯅꯦ ꯈꯣꯟꯗꯣ ꯋꯥꯡꯈꯠꯂꯛꯀꯅꯨ ꯇꯞꯊꯧ ꯔꯣꯃꯤꯌꯣ ꯈꯣꯟ ꯋꯥꯡꯂꯒ ꯑꯆꯨꯝꯕ ꯁꯛꯄꯗꯤ ꯌꯥꯔꯣꯏ ꯇꯝꯐꯥꯅ ꯍꯥꯏꯔꯤ ꯏꯆꯦꯃ ꯏꯅꯥꯎꯄꯥꯒꯁꯨ ꯌꯥꯅꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯌꯥꯅꯗꯕꯒꯤ ꯌꯥꯅꯗꯕ ꯏꯆꯦꯃ ꯌꯥꯅꯗꯕ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯑꯃ ꯁꯦꯡꯍꯜꯂꯁꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯃꯧ ꯑꯣꯏꯕꯗ ꯄꯛꯆꯔꯔꯣꯏ ꯀꯅꯥꯗꯅꯣ ꯂꯥꯏꯕꯛ ꯌꯦꯡꯍꯧꯔꯣ ꯇꯝꯐꯥ ꯑꯁꯥꯎꯕ ꯄꯨꯝꯕ ꯍꯩꯊꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯙꯅꯄꯇꯤꯅ ꯑꯃꯨꯛ ꯌꯨꯝꯗ ꯂꯝꯖꯥ ꯁꯔꯥ ꯑꯃ ꯊꯝꯖꯤꯜꯂꯒ ꯃꯥꯏꯈꯨꯝ ꯑꯃꯒꯤ ꯃꯔꯨꯝꯗ ꯀꯨꯝꯃꯩ ꯁꯥꯟꯅꯕ ꯉꯝꯕꯤ ꯅꯈꯣꯏꯗ ꯏꯆꯥꯁꯦ ꯊꯥꯖꯔꯔꯣꯏ ꯏꯁ ꯅꯣꯏꯅ ꯅꯃꯧ ꯑꯣꯏꯕ ꯄꯥꯝꯗꯕꯒꯨꯝ ꯅꯣꯏꯒꯤ ꯅꯅꯥꯎꯄꯥꯗꯨꯁꯨ ꯏꯆꯥ ꯏꯌꯥ ꯑꯣꯏꯕ ꯄꯥꯝꯖꯗ꯭ꯔꯦ ꯐꯔꯦ ꯑꯗꯨꯅꯕꯨ ꯀꯦꯠꯂꯦ ꯙꯅꯄꯇꯤꯅ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯂꯝꯖꯥ ꯁꯔꯥ ꯃꯁꯦꯝꯅꯤꯅ ꯂꯝꯖꯥ ꯁꯔꯥ ꯃꯁꯦꯝ ꯀꯟꯈꯠꯅꯔꯕ ꯅꯠꯇ꯭ꯔꯣ ꯔꯣꯃꯤꯌꯣꯅ ꯏꯆꯦꯃ ꯒꯦꯠ ꯁꯣꯝꯗ ꯂꯩꯔꯦ ꯆꯠꯄꯤꯔꯣ ꯌꯥꯔꯦ ꯑꯍꯜ ꯂꯃꯟ ꯂꯩꯇ꯭ꯔꯁꯨ ꯊꯛꯁꯤ ꯂꯤꯛꯂꯥꯡ ꯀꯥꯏꯐꯗꯅ ꯄꯥꯟꯕ ꯌꯨꯝ ꯑꯃꯅꯤ ꯂꯦꯡꯊꯣꯛꯄꯤꯔꯣ ꯏꯆꯦꯃ ꯑꯩꯈꯣꯏ ꯅꯣꯏꯒ ꯁꯪꯒ ꯇꯧꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯑꯣ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯅꯆꯤꯟꯗꯨꯅ ꯇꯥꯟꯕ ꯉꯝꯂꯕꯅꯦꯕ ꯐꯩ ꯐꯩ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯔꯣꯃꯤꯌꯣ ꯈꯨꯝꯃꯦ ꯀꯅꯥꯗꯅꯣ ꯑꯀꯟ ꯑꯔꯤꯡꯗꯣ ꯁꯤꯡꯂꯨꯔꯣ ꯏꯆꯦꯃ ꯃꯔꯛꯁꯤꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯛꯂꯦ ꯁꯨꯂꯣꯆꯅꯥꯅ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯍꯧꯔꯒꯦ ꯑꯩ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯏꯃꯥ ꯏꯃꯥ
ꯑꯩꯕꯨ ꯊꯝꯕꯤꯔꯝꯃꯣ ꯏꯃꯥ ꯙꯅꯄꯇꯤꯅ ꯍꯩ ꯅꯃꯥꯏꯗꯣ ꯀꯗꯥꯏꯗ ꯄꯥꯟꯒꯦ ꯃꯤꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔ ꯐꯥꯎ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩꯕ ꯍꯧꯅꯗꯦ ꯁ꯭ꯋꯥꯏꯁꯤꯗ ꯆꯠꯂꯧꯔꯁꯤ ꯂꯥꯛꯑꯣ ꯙꯅꯄꯇꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯈꯨꯊꯥꯡꯗꯣ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯏꯂꯤꯖꯥꯕꯦꯠꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ ꯂꯤꯛꯂꯥꯕꯨ ꯔꯣꯃꯤꯌꯣ ꯇꯝꯐꯥꯅ ꯊꯦꯝꯖꯤꯜꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯂꯤꯛꯂꯥ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ ꯔꯣꯃꯤꯌꯣꯅ ꯑꯃꯔꯕꯨ ꯌꯨꯝꯁꯤꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯏ ꯑꯃꯔ ꯍꯦꯛ ꯂꯥꯛꯄꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯃꯔꯅ ꯁꯨꯔꯦꯁ ꯑꯃꯗꯤ ꯁꯨꯂꯣꯆꯅꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯕꯜꯂꯤ ꯆꯠꯂꯝꯗꯥꯏꯗ ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯝꯕ ꯃꯈꯣꯏꯅꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗ ꯁꯨꯂꯣꯆꯅꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯤꯛꯂꯥꯗ ꯇꯥꯏꯁꯤꯟꯕꯁꯤꯡꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯔꯤ ꯑꯃꯔꯣꯝꯗ ꯔꯣꯃꯤꯌꯣꯅ ꯑꯃꯔꯗꯁꯨ ꯉꯁꯤ ꯑꯌꯨꯛꯀꯤ ꯂꯟꯖꯥꯎꯗꯨꯒꯤ ꯃꯔꯝꯗ ꯂꯤꯔꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯈꯧꯇꯞ ꯆꯥꯏ ꯔꯣꯃꯤꯌꯣꯅ ꯍꯥꯏꯔꯦ ꯌꯦꯡꯉꯣꯏ ꯑꯃꯔ ꯅꯪ ꯋꯥꯐꯝꯁꯤ ꯁꯨꯔꯦꯁꯇꯗꯤ ꯍꯥꯏꯒꯅꯨ ꯃꯥꯅ ꯇꯥꯔꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯋꯥ ꯑꯃꯗꯤ ꯇꯞꯍꯧꯔꯦ ꯄꯥꯝꯗ꯭ꯔꯦꯗ ꯑꯩꯗꯤ ꯏꯅꯥꯎꯄꯤꯒ ꯑꯣꯏꯕ ꯁꯨꯂꯣꯆꯅꯥꯗꯣ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯊꯣꯛꯀꯦ ꯍꯥꯏꯕꯗꯣ ꯇꯪ ꯇꯥꯕꯤ ꯑꯃꯈꯛ ꯈꯪꯒꯦ ꯍꯥꯏꯕꯒꯤ ꯅꯪꯕꯨ ꯀꯧꯕꯅꯤ ꯑꯃꯔꯅ ꯍꯣꯏ ꯇꯥꯆꯧ ꯑꯩꯁꯨ ꯍꯥꯏꯔꯣꯏꯗ ꯑꯃꯔꯁꯨ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯩꯗꯧꯕ ꯌꯥꯕ ꯈꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯑꯌꯨꯛꯁꯤꯗ ꯑꯃꯨꯛ ꯙꯅꯄꯇꯤꯒꯤ ꯏꯃꯨꯡꯗ ꯂꯥꯛꯑꯅꯤ ꯁꯨꯂꯣꯆꯅꯥ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯣꯏꯂꯦꯠꯇ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯕꯥꯠꯔꯨꯝꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯃꯄꯥꯟꯗꯒꯤ ꯏꯂꯤꯖꯥꯕꯦꯠ ꯑꯃꯗꯤ ꯙꯅꯄꯇꯤꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯤ ꯁꯨꯂꯣ ꯁꯨꯂꯣ ꯁꯦ ꯊꯣꯡ ꯆꯥꯡꯗꯣ ꯁꯨꯂꯣ ꯁꯨꯂꯣ ꯀꯧꯕ ꯂꯝꯒ ꯇꯥꯗꯅ ꯑꯗꯨꯃꯛ ꯁꯨꯂꯣꯆꯅꯥ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯇꯨꯅ ꯂꯩ ꯙꯅꯄꯇꯤꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯊꯣꯡ ꯍꯥꯡꯇꯣꯛ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯃꯅꯨꯡꯗꯨꯗ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯏꯂꯤꯖꯥꯕꯦꯠꯅꯁꯨ ꯁꯨꯂꯣ ꯁꯦ ꯊꯣꯡ ꯁꯥꯡꯗꯣꯛꯑꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯈꯣꯏꯁꯨ ꯐꯥꯎꯏ ꯃꯅꯨꯡꯗꯒꯤ ꯁꯨꯂꯣꯆꯅꯥꯅ ꯂꯥꯎꯔꯦ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯃꯤ ꯑꯃꯠꯇꯅ ꯅꯠꯇꯦ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯨꯒꯥꯏꯕꯅꯦ ꯃꯩ ꯆꯠꯂꯕ ꯃꯔꯤ ꯑꯃꯕꯨ ꯐꯣꯠꯆꯤꯟꯒꯗ꯭ꯔꯥ ꯇꯥꯏꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯍꯦꯟꯅ ꯃꯩ ꯆꯠꯅꯕ ꯅꯈꯣꯏꯅ ꯍꯣꯠꯅꯕꯅꯤ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯋꯥꯅ ꯁꯦꯝꯒꯠꯆꯕ ꯃꯔꯤ ꯑꯃꯕꯨ ꯃꯤꯀꯨꯞ ꯑꯃꯗ ꯀꯥꯏꯕ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯍꯧꯅꯕ ꯃꯆꯠ ꯑꯁꯤꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯃꯥ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯃꯥꯅ ꯃꯤꯔꯥꯏꯔꯕ ꯄꯨꯟꯁꯤꯁꯦ ꯍꯤꯡꯂꯨꯗꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗꯨꯗ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯦ ꯀꯞꯈꯩ ꯀꯞꯂꯝꯂꯒ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗ ꯂꯩꯕ ꯐꯤꯅꯥꯏꯜ ꯕꯣꯇꯜꯗꯣ ꯃꯃꯤꯠꯇꯨꯅ ꯎꯔꯦ ꯙꯅꯄꯇꯤꯅ ꯁꯣꯝꯗꯅ ꯀꯟꯅ ꯂꯥꯎꯔꯦ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯅꯤ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯅꯨꯄꯥꯕꯨ ꯃꯥ ꯃꯊꯟꯇꯔꯥ ꯃꯅꯤꯄꯨꯔꯁꯤꯗ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯣꯏ ꯄꯥꯕꯨꯡ ꯗꯦꯜꯂꯤꯗ ꯆꯪꯈꯤꯕꯗꯣ ꯊꯣꯛꯇ ꯊꯣꯛꯂꯛꯈꯤꯁꯅꯨ ꯏꯃꯥ ꯇꯧꯒꯦꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯙꯅꯄꯇꯤꯁꯨ ꯀꯞꯂꯦ ꯇꯥꯟꯖꯥꯁꯤꯗ ꯀꯞꯂꯝꯕꯗꯒꯤ ꯀꯅꯥꯅꯣ ꯇꯥꯛꯂꯒ ꯊꯣꯡꯁꯤ ꯅꯝꯈꯥꯏꯗꯨꯅ ꯍꯥꯡꯇꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯪꯅꯕ ꯌꯨꯝ ꯂꯣꯟꯅꯕꯒꯤꯗ ꯏꯂꯤꯖꯥꯕꯦꯠꯇ ꯁꯤꯟꯅꯔꯝꯂꯒ ꯆꯦꯟꯈꯤ ꯏꯂꯤꯖꯥꯕꯦꯠꯅꯁꯨ ꯀꯞꯇꯨꯅ ꯂꯥꯎꯔꯤ ꯁꯨꯂꯣꯆꯅꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯐꯠꯇꯦ ꯅꯪꯒꯤꯗꯃꯛ ꯅꯃꯥꯟꯅꯕꯤ ꯑꯩ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯁꯨꯂꯣꯆꯅꯥ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯀꯅꯥꯒꯤ ꯋꯥꯁꯨ ꯆꯪꯗꯦ ꯁꯨꯂꯣꯆꯅꯥꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯤꯅꯥꯏꯜ ꯕꯣꯇꯜꯗꯣ ꯀꯗꯣꯝꯗꯒꯤ ꯈꯜꯂꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯐꯤꯅꯥꯏꯜ ꯕꯣꯇꯜꯗꯣ ꯃꯈꯨꯝ ꯍꯥꯡꯇꯣꯛꯇꯨꯅ ꯊꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯈꯧꯔꯤ ꯆꯔꯝꯗꯨ ꯄꯥꯏ ꯑꯣꯕ ꯍꯧꯔꯛꯏ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗꯒꯤ ꯑꯣꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯂꯤꯖꯥꯕꯦꯠ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯁꯃꯤꯟ ꯐꯪꯂꯦ ꯁꯃꯤꯟ ꯍꯦꯛ ꯐꯪꯕꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯔꯤ ꯇꯟꯖꯥꯁꯤꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔ ꯙꯅꯄꯇꯤꯒ ꯂꯣꯏꯅꯅ ꯆꯪꯂꯛꯂꯒ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯗꯣ ꯅꯝꯈꯥꯏꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯍꯥꯡꯗꯣꯛꯂꯦ ꯐꯤꯅꯥꯏꯜ ꯊꯛꯂꯨꯕꯒꯤ ꯐꯤꯕꯝ ꯑꯃ ꯁꯣꯛꯀꯩ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯂꯣꯆꯅꯥꯗꯤ ꯙꯅꯄꯇꯤꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯦ ꯏꯂꯤꯖꯥꯕꯦꯠꯅ ꯃꯤꯍꯨꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯃꯤꯍꯨꯜ ꯐꯥꯎꯗꯤ ꯂꯩꯔꯤ ꯈꯨꯗꯛ ꯑꯗꯨꯗ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯙꯅꯄꯇꯤ
ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ꯫ ꯏꯃꯥꯒꯤ ꯕꯦꯃꯥ ꯄꯪꯉꯤꯗꯀꯣ ꯅꯪꯅ ꯄꯪꯕꯁꯦ꯫ ꯅꯪꯗꯧꯅ ꯄꯪꯕ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ? ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯥ ꯑꯃꯒꯤꯗꯃꯛ ꯅꯪ ꯅꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯤꯕꯅꯦꯕ꯫ ꯏꯂꯤꯖꯥꯕꯦꯠꯅ ꯊꯦꯝꯖꯤꯜꯂꯤ ꯙꯅꯄꯇꯤꯕꯨ꯫ ꯈꯨꯗꯤꯡꯃꯛꯁꯦ ꯁꯨꯔꯦꯁ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯙꯅꯄꯇꯤ ꯅꯥꯏꯔꯦ꯫ ꯐꯤꯕꯝꯁꯤ ꯌꯧꯔꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯔꯣꯏ꯫ ꯏꯆꯥꯕꯨ ꯃꯊꯟꯇ ꯁꯤꯅꯕ ꯃꯈꯣꯏꯅ ꯁꯤꯟꯕꯅꯤ꯫ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯒꯤꯗꯃꯛ ꯑꯩ ꯂꯃꯟ ꯈꯨꯝꯒꯅꯤꯌꯦ꯫ ꯏꯂꯤꯖꯥꯕꯦꯠꯅ ꯈꯨꯝꯒꯗꯕꯅꯤ꯫ ꯀꯔꯤꯒꯤ ꯈꯨꯝꯃꯣꯏ? ꯃꯈꯣꯏꯕꯨ ꯂꯦꯝꯅ ꯇꯣꯏꯗꯕꯅꯤ꯫ ꯙꯅꯄꯇꯤꯁꯨ ꯂꯝꯖꯥ ꯁꯔꯥꯁꯤꯡꯗꯨꯅ ꯏꯆꯥꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯒ ꯙꯅꯄꯇꯤ ꯗꯦꯜꯂꯤꯗ ꯕꯤꯖꯤꯅꯦꯁꯀꯤꯗꯃꯛ ꯂꯩꯈꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯦꯈꯔꯗ ꯐꯣꯟ ꯇꯧꯔꯒ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯇꯝꯃꯤ꯫ ꯍꯌꯦꯡꯃꯛ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯂꯒꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝꯃꯤ꯫ ꯃꯆꯥꯅ ꯐꯤꯅꯥꯏꯜ ꯊꯛꯑꯦ ꯇꯥꯕꯗ ꯁꯦꯈꯔꯁꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯁꯤꯠ ꯅꯥꯟꯅ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯒꯤ 28 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫